Khutlai Punba Khulauge Update Lokhocherake, Military Junta Army na PDF ki camp ama Thugaire Meeoi Mari Sire Khutlai kaya fangkhre. Mafam Dawai Township. Thauda potyan tauramba oil pump sing lengang na thingjinaba thabak lokhotpa hore. Bureau of Indian Standard BIS the piba diyonggi wangbada petrol amadi diesel da potyan tauramba Manipur leriba oil pump sing retail outlet sing Manipur lengang na thingjinaba thabak lokhotpa hokhibaga loidana Consumer Affairs Food and Public Distribution CAF&PD Manipur Wet and Major Department Manipur Indian Oil Corporation Limited IOCL Bharat Petroleum Corporation Limited, BPCL Hindustan Petroleum Corporation Limited, HPCL amasung Nayara Energy Limited, NEL na punna oil pump singda inspector sathaduna motor, speed, MS amasung high speed diesel, HSD density quality amadi quantity check tawba hawkhre. CAF&PD na thadorokpa cherol amana department asigi OSD POL hawbam Bobby amasung department asigi director Kevono yawa inspection team amana Imphal Eastki luwang sangbamda leiba MS Kangleipak service station na ngasi surprise visit tawna oil pump asigi MS amasung HSD gi density quality amani quantity check tawbaga loidana MS amasung MSD gi nozzle sample lauduna IOCL Imphal gi khuthangda laboratory da test tawna thakre inspection asi makhata na Manipur da leiriba pump khudimakta chathagani hari ngasi lauriba sample asi laboratory da test tawbada karigumba potyan tawramba thengnaraba natraga Bureau of Indian Standard BIS na piriba permissible limit variation gi chang mathakta natraga makhada leiramba thengnarabadi miyamgi interest ta leiriba rules amadi logi makhada oil pump asi seize tawba natraga close down tawbagi action lawgani hairi Manipur miyamgi damak CAF&PD Manipur na lingkhatpa inspection team asibu mari lainaba khudingmak na mateng pibiu aduga kanaguma oil pump amada potyan tawba natraga BIS ki niyamgi wangmada thabak tawri haina chingnaba leirabadi pump amad adudagi mathakta mari lainaba action lawnaba miyamna pau pibirau natraga iba oina complaint ama Directorate of Consumer Affairs Food and Public Distribution CAF&PD office ta thabirau haina sucherol asina khangali reactionary singi mathakta arm campaign chatharagani PWG hauzik social media singda ngaihak leitana yaulup amagi machat nataba thabak thoram singda yausinduna ngaihak leitana ngangning mapangangda ngangduna leibak miyamgi makuk kauhanbagi thawong ama chatharakliba asi People's War Group Marxist Center ga karigumba hiram amataga mari leinade communist based organization ama oiriba lup asigi oina print amasung electronic media natana atay atopa unofficial oiba media site singda tholakpa hairakpa sing amataga karigumba hiram amatada mari leinade haina lup asigi central media coordinator gi secretary Lenin Maitai na thadorokpa cherol amana hairi cherol asina makhata na hairibana manaba khunai amagi maru hulamba Comrade Iravat ki liklam induna ikhoigi iramnam asibu 1980 ki April taraga marida Comrade Vajiwai Ivuhanbina luchigduna KCP saphongduna manaba khunai amasung maning tamalaiba amagi damak dio imperialist ki pathakta yawol iho junction duna lakraba matung 1995 ta luchigba asina laikhidraba matung tagi 2007 tagi KCP machet kaya thoki Kanglai Puwari gi ningtam yawol lalhogi achet payumfam thonduna 1980 ki tangkakta safong lakhiba KCP ka CD somdam luchigba kharana pangthokpiri Malemgi haukiba ningtam lalhogi puwari kayagi leimaina hangatna yenglubada leibak amagi ningtam lalhau chathariba lup asigi marakta pseudo revolutionary kaya yawraktuna lalhau mache tarakpa natraga mafia hierarchy system lomda olagtuna yawol lalhogi matik mayai chamtha handuna ningtam lalhau bu maithiba nangba reactionary element oida work torokpa kaya uba phangli tasek hariba thaudang sing asi aikhoigi companies yawol lalhau lup singi marakta su reactionary elements singna maikai leptuna singchep thaba kaya yawraktuna KCP gi fidamningai oiba wakholon kaya bu mafia hierarchy lomda thaithakiduna KCP machet chauna hana sunaba 2007 gi March 3 gi kaungam daba miha thodokta achoba maram ama oiduna KCP machet kaya tholakpani maram asina amuk atopa lalholup singta yauramba disaster oikraba kaya amasu KCP gi ming sijinaduna lup asibu mangthokna bahona baleptri masigi mayek laraba saktam ama hairagadi hauzik social media platform ama oiriba Facebook ta masik khangdaba makhai KCP gi mingda ming ama tapsilaga makhoina chumi khanjaba khara upload tawba ikhoina uba fangi hairiba KCP ga mari sunglai leina daba atopa lup ki disaster singda KCP gi ming sijinaduna lup mangthokpa ngamli basi KCP da masana masabu luchingmani khanjaba sondam luchingba khara na leadership quality leitaba
bold betrayal amadi weak leadership oirakpadagini hariba disaster asibu chakpuk oina konsilubana basagi kanaba lauraba matung reactionary elements sing asi oirakpani haibada haiban bathokloi hariba reactionary sing asigi marakta lubasigi lanbi sanglup red guard na ab campaign chathaba hauragani hairi asi sanaton lising tara amadi thau barrel billion chatruk yankai thoi fangnabagi ra hangnarakre Venezuelada Donald Trumpna Landaduna President Nicolas Maduro faribasi sanaton lising tara amadi thau barrel billion chahumga ahum fangnabagi ra haina hangnarakre report asigi matugina Venezuelada Nicolas Maduro gi leiramba laingak Trumpna lauthokhankre Donald Trumpna Nicolas Maduro da corruption amadi drug lalon itik tobagi thabak paksana chathai haina chawna maral sibaga loinana Venezuelada landaduna Nicolas Maduro bu faduna pukhibani adubu expert singna phongdurokpagi matung ina Trumpna Nicolas Maduro bu faribasi Venezuela gi Guyana silhaina khangnaba mafamda leiriba sanaton lising tara amadi leiba asigi Orinoco Turel mayada square kilometer 55,000 lom paksana sandokliba mafamsingda leiriba thau billion barrel chatruk yankai thoi lom asi fangauna bagi chacharakpa lalong oirambasu yai Venezuela da Nicolas Maduro na hek lengak pariba makai leba asi da leiriba thau amadi sanagi polam sing asi lauba yaroi haibasi khangba maramna Donald Trump na leba asi da landabani haina su phongdongnarakre hairi Nakala maramda Donald Trump na Venezuela da landaduna leba asi gi President Nicolas Maduro bu faduna phukiba asi Venezuela da aduk hangna yamna sonba leba amara haibagi matangsu wahang su malengi leba kayadagi hangnarakli adubu asengba wafamdi Venezuela aduk Hagna yamna sonba leibak amadi nate Venezuela da sizinariba China gi radar amadi air defense system ningthit amathau tawbadagi America na yamna laina landaduna Nicolas Maduro bu faduna puba ngamkhibani ningsingba yabadi India na Pakistan da operation sindur chathaduna landakhiba matam adudaju Pakistan na sizinariba China gi air defense system na India gi strike sing adu mapung fana ngakthokpa ngamkhidabadagi paksana amangata kaya thokhibani Venezuela gi defense minister na phongdorakpagi matungina leiba asina sizinnakiba China gi JY-27A anti still radar asi kilometer 75 fawbagi manungda lakpa yengnabagi fighter jet sing kapthaba ngamkhibani adubu handak America na air strike chatharakpa matamda Khutlai asi mathau ningthina tawrakhidabani hairi report asigi matungina China dagi cell tingna leibaga deploy tawduna thamliba China gi anti still radar 12 rom fell oirikibani hairi Manipur da home guard personnel lising amaga chanipan rom mathau pangthokalabasu home ministry na sumnatagi chatrukka humputara khaktama ayaba piramle home guard personnel singi call out string lising ani suanbina ba home ministry da hijackre Manipur government gi home department gi maikai digi October 18 2019 da union lenga ki mari leinaba ministry da pikiba cherol number 57 2024 HHG part B da Manipur gi oina Home Guard personnel singi call out string asi lising ani suan binaba proposed tawkhibaga loinana March 9 to 29 2004 da matam adugi Home Ministry gi Director General BL Borab Civil Defense and Fair Service na matam adugi Manipur gi Secretary AP Sharma da pirakhiba cherol amadadi Home Guard singi authorized string asi 3,394 oiraga call out string na 2,350 ohenaba wafam khangalakibani adubu Home Guard members sing the police Constable ga manana pifam thokpa duty allowance PBU haiduna wakatpadasu Supreme Court na March 11 2015 na pikiba judgment amasung High Court na January 22 2020 da pikiba order gi mantung in na Home Guard personnel singi duty allowance asi thada lupa 22,806 yahon khrabani hairi adumoinamok Manipur lenga ki makhada leiba employee sing amasung pensioner sing da DA gi chang hojik chada 42 gi chang da piraklabasu Home Guard personnel singi di ngasi fawbada chada taraga mari khaktamang piri hairi maram asina Home Guard personnel sing da sulenga ke employee amasung pensioner sing da fangaliba DA gi chang si yauna PBU haijarubada Manipur lenga ki maikai dagi April 10 2024 da thorakpa Home Department ke order number 877 2022 ST gi matung inna DA gi chang hengat hanbiu haijakhiba wafam adu state asigi law and order gi phibam na financial condition da sowalakpana piba ngamloi haidu reject tawrakle haidi Manipur lenga na Home Guard personnel singi DA hengat hanbiu haijarubada reject tawrakpa order asida hojik fawada Manipur da chawrang na Home Guard personnel singi call out string 1,800 rom oirabasu union lenga na ayaba pibadi somnatagi Home Guard personnel 670 khaktani amasung tha gi oina Home Ministry na Home Guard personnel amagidamak reimburse
ꯇꯧꯔꯛꯄ ꯁꯦꯟꯐꯝꯁꯨ ꯁꯨꯞꯅꯒꯤ ꯂꯨꯄꯥ 3,000 ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯡꯂꯦꯝ ꯃꯪꯒꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯐꯥꯌꯔ ꯁꯔꯚꯤꯁ, ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯍꯣꯝ ꯒꯥꯔꯗꯇ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯣꯛꯇꯣꯕꯔ 18, 2019ꯗ ꯄ꯭ꯔꯣꯄꯣꯖ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯁꯤꯡ 2,000ꯗ ꯍꯦꯟꯒꯠꯍꯟꯕꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝꯗ ꯉꯁꯤ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯨꯄꯥ 1,00,000ꯔꯣꯝꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯨ ꯌꯥꯎꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯂꯩꯔꯛ 6A ꯃꯌꯥꯗ ꯂꯨꯄꯥ 1,00,000ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯃꯁꯨꯡ ꯌꯨ ꯌꯥꯎꯅ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯂꯨꯞ ꯑꯅꯤꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯩ ꯊꯥꯗꯣꯛꯂꯗꯨꯅ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯊꯣꯝꯕꯝ ꯔꯥꯙꯥꯃꯅꯤꯅ ꯍꯥꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯨꯔꯥꯏ, ꯍꯩꯀ꯭ꯔꯨꯃꯈꯣꯡ, ꯁꯂꯥꯟꯊꯣꯡ ꯑꯃꯗꯤ ꯁꯖꯤꯋꯥꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯐꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯨꯝꯖꯥ 2023ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯒꯤ ꯍꯧꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯤꯚꯝꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯂꯥꯛꯈꯠꯄ ꯈꯨꯟꯅꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯀꯣꯝꯗ ꯀꯨꯝꯊꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯄꯥ-ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯕ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯏꯀꯥꯏ ꯈꯨꯝꯅꯍꯟꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯁꯖꯤꯋꯥ, ꯆꯥꯏꯊꯕꯤ ꯂꯩꯔꯛꯅꯆꯤꯡꯕꯗ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯐꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯖꯤꯋꯥꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯈꯔꯗ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝ ꯌꯣꯜꯂꯝꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯩꯗꯕ, ꯆꯨꯝꯗꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯌꯦꯡꯁꯪꯒ ꯅꯛꯅꯕ ꯗꯨꯀꯥꯟꯁꯤꯡꯅ ꯐꯥꯔꯃꯥꯁꯤꯁꯨ ꯅꯠꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯌꯣꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫ ꯆꯍꯤ 10ꯗꯒꯤꯅ 35 ꯐꯥꯎꯕꯗ ꯂꯩꯕ ꯅꯍꯥꯁꯤꯡꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇ ꯂꯨꯞꯁꯤꯜꯂꯛꯄ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯨꯞꯈꯤꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯌꯣꯟꯕ ꯊꯤꯡꯕꯤꯌꯨ꯫ ꯊꯕꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯁꯤ꯫ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯏꯆꯥ-ꯏꯁꯨ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯒ ꯏꯆꯥ-ꯏꯁꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯈꯤ꯫